Ngasi Parliament session gi ahoba numita SIR gi issue the House adjourn tawkhre hidang mana gi polam sing gi tax amasung GST hengatna bagi bill House ta puthokre tha sigi taraga mapan fawba chathagadaba sitting taraga manga leigadaba Parliament gi ningthami fam ngasi dagi haukhre adumak pu ngasi session asigi ahoba numit ki ayuk ki session da tangkang anirakta adjourn tawkhre charangna ba marakta pangthokiba session adugi manungda Union Finance Minister Nirmala Sitharaman na Excise Health Security amasung GST gi bill House ta table tawkhre ngasi Parliament ki proceeding adu ayuk pung 12 dagi hauki adu session hobaga ikan kanadana minute kun lom leiraga electoral roll ga mari leinariba special intensive revision gi matangda opposition gi maikai dagi akanba mawngda protest chathakibana maram oiraga numit yungba pung 12 fawba adjourn tawki makhatana numit yungba pung 12 dagi session asi makhatana chathanaba honabadasu amuk opposition singi protest singna maram oiraga numit yungba pung 2 fawba adjourn tawki ahanbagi oina numit yungba pung 12 fawba adjourn tawkraba matung nauna makha chatharakpada opposition gi maikai dagi akanba protest kaya tawjarabasu Union Finance Minister Nirmala Sitharaman gi maikai dagi Central Excise Amendment Bill 2025 Health Security and National Security Session Bill 2025 amasung Manipur Goods and Service Tax Second Amendment Bill 2025 table tawki adubo opposition gi protest aduna maram oiraga House gi makha taba proceeding amata chathaba yadabadagi pung 2 fawba adjourn tawki ngasi Union Finance Minister Nirmala Sitharaman gi maikai dagi puthokiba Health Security and National Security Session Bill 2025 asi maru oina hojik hidak mana amasung hidak mana ga mari leinana loriba compensation cess ki tax asi dagi chada 70 natraga masigi mathakta hengatna launaba anoba lebi amana mohut sinnabagi damaktani anoba bill asina hidak mana amasung hidak mana ga mari leinaba puthoksing asi compensation session cess ki chang asi chada 70 amasung GST na chada 40 gi mathakta oigani masi maru oina hidak mana amasung hidak mana gi potlam sing ahenba tax kaya khongatuna leiba asi gi tax revenue chawna laknaba amasung nakal amaramdana hidak mana amasung hidak mana gi potlam sing asi Anauba tax asina mamal ka hena wanggadawrabani na health security da su chawna kanaba pigani hojikmaki oinadi churuf hidak mana amasung hidak mana gi oiba pothok sing asigi GST asi chada 28 khaktamak lawribani Parliament gi nungthal gi session da so opposition da SIR gi issue da protest tharakpadagi hayeng fawwa adjourn tawkhre Kuki macha mari dagi lupa lag yang khai ga tabret henbagi senfam security force na fagatkhre security force na leptana chatharakpa search operation gi manung chana lalo lufamagi oiramba yai haina chingnaba lupa lak yankhai taret kalising humputara ga taret ka chatret ki senfam ga konana kuki furuf ki mioi mari kamjong district ki manung chana laiba faiko dagi fagat pangamle hari hiramasigi matang da Manipur Police Control Room dagi thadorok pa pau amana hai kamjong district cha sat police station na konba faiko outpost routine oina chathaba checking da mioi mari dagi lupa lak yankhai taret kalising humputara taret chatret ki senfam asi mamang tha November gi tang kun gani pa na fagat pangam khibani hari lalawlup amagi oiramba yai chingnaba senfam asida konaba farba mioi mari adudi Senapati district saijang dagi Nengnai hoi khongsai kunga mari khulasi makta dagi mangjoi thang haukip kunga tare Senapati district asemaki si Asian khul dagi mangmin thang haukip kunga mapan amadi kangpokpi district ki Nengboi khul dagi lampu khongsai kuntra ga mapan ni hari makhoi mari dagi angobu machugi 4-wheeler amasu fagat ki hiramasigi matang da police na thijin humjin bagi thabak cha thaba hokre haina pawsi na makha tari ai lambi sem na tender kauriba asida kanagumba weather amatana minus ta tender to yare KCPP WGMC Unification State asida paikhat pachau ko thorangi contract work khuding minus ta thabak suba yaroi tharak liba senfam miyam gi yaifana basin gadabani haina aina thingkrabalam da masagi lalolu KCPP WGMC Unification na khangalagli iramasagi matang da lalolu basagi PRO chingkhai ngan mana khuyek piraduna thadorok pa cherol asina hai thika munaduna minus ta tender tawduna chawkha thorangi thabak singda quality mental tawdabagi mauk ta lubna yengsinduna akanba miyeng changduna lakli Ministry of Road Transport and Highways ki makha da Manipur gi oina kumja 2025-26 ki EPC mota lupa crore 59 lakh 77 subna lising amaga chanipan ga kuntraga taruki tender belu oiriba mayai lambi gi kilometer 0.00 dagi kilometer 15.35 amadi Imphal Kakching Lamkhai section gi kilometer 30 dagi 45 faw gi hojik kauriba tender asida kanagumba weather amatana minus ta tender tawba yaroi weather singna minus ta tender tharakpa yaurabasu PWD na work order piroidabani maramdi hariba lambi asigi fibam aduki matik fatabana minus ta thabak surabadi quality lehenba ngamloi party na thamliba thingwasigi mayok ta thabak tawraklabadi L1 tariba weather amasung PWD gi engineer singda akan mamiyeng changani haina su cherol asina jackson wa thamlakli
Pulisna daitha khangna amasung miyamgi apamba matung ina thabak taungnabagi apamba Prime Minister na Modi na phongdokre. Pulisna daitha khangnaba amasung miyamgi apamba matung ina ningthina thabak tawduna makhoida miyamna maru oina nahasingna yengliba miyeng hongdohanningbagi tangai fadaba lei haina Prime Minister Narendra Modi na phongdokre. Wafam asing ngarang Raipur da pangthokiba humfu suba All India Conference of Director General Inspector General of Police ki mifamda athoiba mithunglen oina saruk yakiba PM Modi na phongdokhibani. Prime Minister na makhata na hai urban policy hena mapangal kangkhar hanaba tourist police sing ningthina mathau pangthoknaba amasung leiba sida nauna chanaragliba criminal law sing matangda miyamda hena khanganba mathau tai haiki. Prime Minister Narendra Modi na University amasung academic institution singda police investigation da forensic sizinabagi case sing su lokhanaba khanganki. Thoram aduda Prime Minister Narendra Modi na aina thingkraba lup sing changna na yengsinaba mechanism sengatpagi tangai fadaba lei haina phongdokhibaga loinana masina left wing extremism leitaba mafamda chawkatharangi thabak kaya paikhatpada chawna kanagani loinana Visik Bharat security dimension haiba hiramda pangthokiba mifam aduda national security ki matangda sukupna khanaki hairi. Parliament asi maithibagi ninghanaba poklabasingi battleground ama nate national development da mieng thamgani PM. Parliament haibasi maithibagi ninghanaba poklabasingi battleground ama nate Parliament asi national development amasung democratic responsibility da mieng thamgadabani haina Prime Minister Narendra Modi na phongdokre. Handak Bihar da pangthokiba mikhal aduda BJP na luchingba NDA gi alliance na chawna maipakiba dubu singtharaduna masai Indian democracy gi maipakpa amani. Parliament gi ningthami fam asi mamingi oina pangthokpa natte national progressing hena khumang chawsinaba central government na angamba thakta honari hariba sing asi handak pangthokadariba Parliament gi ningthami fam asina anauba mayon ama pigadoribani. India si democracy chatpalaiba amani democracy gi mapangal kalhannabagi damakta pangthokliba election da kanagoba party kharadi makhoi masana maithiri haibasi yazade. Bihar gi mikhal da chawna maithiba nanglaba kangbu singna makhoi masamag luchingba amani haina khanjaba kaya yauri aduba hojik pangthokliba Parliament gi ningthami fam asi aduguma maithiba sing adugi ninghanaba poklaba singi battleground onthokloidabani. Parliament mifam asina leiba asi developed nation ama oiba ngamnaba hona minaba changi opposition amasung ruling anigi maikaidagi leiba asi democracy asi hena mapangal kalhannaba honaba changi political gi oiba yengthinaba wakhalon thadoklaga constructive oiba mawongda debate chathaduna leiba asi hena faba maikai amada purangnaba hona minasi haiki. Prime Minister Narendra Modi na Parliament gi ningthami fam asi drama sanafam natte haina phongdokhiba wafam adubu Congress luchingbi Priyanka Gandhi Vadra na yamna kanna yaningdaba phongdokladuna electoral roll gi special incentive revision gi issue asi amasung Delhi gi air pollution gi wafam Parliament ta puthokuna khananina bahonaba si drama amanate haraduna Parliament gi ningthami fam Mahausagumna numit kunni dagi tadna famna bahonabagi mahuta numit taraga mangani da tension basi yaningde government gi maikaidagi Parliament gi wahan thoklai hendana bahonari haina yamna kanna criticize tawki. Assam gi Congress ki MP Gaurav Gogoi gi maikaidagi su Prime Minister amasung BJP na luchingba government asina Indian Parliament asi hijack tawre political parties ngi maikaidagi Parliament da maroibe issue kaya pukhatuna khananaba honarabasu Prime Minister na khanaba pamdre haina maral sekhi. Security force na tongan balalo lufki kedar manga fagat pangamkre haukiba numit kharani asida miyamdagi sankhai thumkai tawbada chenabani haiba aina thingraba tongan balalo lufki kedar manga security force na fagat pangamle hairi. Manipur police control room dagi thorakpa cherol amagi matungina haukiba November 13 da Manipur police na aina thingraba Pripak Progi Posangmam Niranjan Elias Taubi kungamapal lom suraba miyoi asi khagem pali panthakta leiba masagi mayumdagi faba ngamle hairi. Farba miyoi asi lamdam asida leiba hospital sing school ben association school sing bakery doctor sing gym center amadi miyamdagi sankhai thumkai tawbada chenabani hairi. Amaromda mamang tha November 19 da security force na aina thingraba Lalhaulop RPF PLA gi cadre ama faba ngamle hairi. Farba miyoi asi nongpok sengmai police station gi manung chana ingawrok mamang leikai dagi waikhom oken maitai nifuga humdoi kawi mangondagi sim card ka loinana mobile phone amasu fagat pangamle haina paw sina makhatari atopa police ki paw amagi matungina mamang tha November 18 da security force na chathakiba search operation da Imphal iski wangkhai ayang pali lambi dagi aina thingraba lalulup KCB taibangan bagi cadre ama fare hairi. Farba miyoi asi Bishnupur district ki manung chana leiba ithai wapokpi dagi ni hairi mangondagi mobile phone amasu phangbangam khi hairi. Nakal amarom da lamlai police station na konba kangla sifai dagi su aina thingraba lalulup RPF PLA gi lanmi ngangom Robinson Elias Booster Kunganipan ka phaba ngamle miyoi asi kangla sagolmang mayai leikai dagini hairi. Loinana mamang thagi kuntra da security force na aina thingraba lalulup KCP PWG gi maibam Brojen koba kedar ama nongpok sengmai police station gi manung chana samukhong dagi fare hairi. Miyoi asi Thawbal district ki manung chana leiba nungbra makha leikai dagini haina paw sina hairi.